Manipurda thengnariba lan asida nupi angangda chathariba crime ase Churachandpur district na khwaidagi wangna leibaga loidana nupi angang sing ase aikoina ngaksen bibangamdri haina Manipur Commission for Protection of Child Rights ke chairperson Kaisham Pradeep Kumar na fundurakli wafam masing ase District Child Protection Unit Bishnupur New Life Foundation Manipur amade National Mukta Bharat Abhiyan Committee Bishnupur na sindna Moirang Thamna Pokpita leiba Glory Children Home ge campus ta pangtokpa Children Festival English ngani mangada fongdo kibne mahakna makata na hai Manipur gi thokliba irang asigi manungda angangam sung nupi singda chathariba crime gi masing ase yamna hengalatli aikoi gi ahal singna angang sing ase ngakpi senbiduna thambigadabne angang singi apambasu mama mapa amadi ahal laman singna matam chana pibigadabne haina mahakna makata ki ngasigi thauramada Child Welfare Committee Bishnupur gi chairperson KH Rebati Raman Department of Social Welfare gi Deputy Director Konsam Saroja amadi New Life Foundation Manipur gi General Secretary Lamabam Bishop Namaru Imitung Dancing Oina Sargyaki Thauramada tongan ba Children Home amasung Relief Camp gi angang singna tongan ba performance kaya utkibaga loinana All Bishnupur District Working Journalists Union ke members sing the appreciation certificate sing pituna ikai kumnabut ke Ngasigi festival asiju angang singse socialization tawba inner talent mayamama losal laga laiba hi singu mayam pudo namane marak sida ekhoi gi society sina lan thinariba lan haiba tare ko conflict ama thinariba khunai adugi manung da laiba kun adugi mina imung manungi mina kanglup adugi mina angang singda konsin diba sexual assault chathaba sexual assault or rape and murder yam to a highest number of rape and murder occur in Churachandpur Manipur gi punbagi oi na yeba kanda khoi gi anang sing se safe oi bra haibu se achong ko shine safe oi dri na ye hajeninge conflict matunda he na safe oi de shine na hajeninge